Pungkawa tayo sa mo? Ozali ito naman hirit ba? Ozali ito naman hirit ba? Type 4 Jiribam. Type 4 Jiribam. Rise up for education. Press ki sin apnu type na bu chari ngasi ekhoi Jiri College ki geta slogan campaign ma pangthok chabani haiba campaign si chatkiba tha sigi tang tarada Jiribam ki deputy commissioner ki khuthang da governor chief secretary director amadi tongan ba mari linaba singda memorandum ama thaduna Jiribam da diet center ama athuba matamda thambiu amadi chaliba session asigi asidagi hongdokpiu haiba memorandum ama thamjagi haiba memorandum adu min mangani phobogi manungda thabakta onthok piraktaba taragadi makha taba khongjang chathar jaragani haibagi matungina ngasi asi tarukni suban numit asida Jiribam gi Jiri College amata ngariba Jiri College ki gate ta mahiroi singa puna slogan campaign ama chathajabani makha tanasu asidagi henna akan makhongjang changchan nabagi damakta mahiroi lup tarukna sem saduna lairiba haibasi myang phomta thamjari